ꯑꯩꯒꯤꯅꯦ ꯁꯣꯏꯗꯅ ꯅꯨꯡꯁꯤꯠꯅ ꯄꯥꯏꯊꯈ꯭ꯔꯦ ꯌꯥꯅꯤ ꯑꯩ ꯂꯧꯕ ꯂꯥꯛꯀꯦ ꯎꯏ ꯐꯅꯦꯛꯅꯤꯅꯦ ꯉꯥꯏꯈꯣ ꯑꯩ ꯄꯤꯔꯛꯑꯒꯦ ꯐꯅꯦꯛꯁꯤ ꯏꯕꯦꯝꯃ ꯏꯈꯥ ꯊꯥꯕꯒꯤ ꯑꯣꯏꯔꯗꯤ ꯄꯥꯏꯕ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯗꯅ ꯂꯩ ꯀꯔꯤꯒꯨꯝꯕ ꯏꯈꯥ ꯊꯥꯕꯒꯤ ꯐꯅꯦꯛ ꯑꯣꯏꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯍꯥꯏꯕꯗꯤ ꯃꯦꯇꯔꯤꯌꯦꯜ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯐꯅꯦꯛ ꯑꯁꯤ ꯑꯩꯈꯣꯏ ꯅꯥꯀꯣꯏꯅꯅ ꯄꯥꯏꯕ ꯌꯥꯏ ꯈꯨꯗꯝ ꯁꯦ ꯁꯤ ꯆꯥꯎꯅꯦ ꯆꯥꯁꯜꯂꯨꯅꯦ ꯃꯁꯛ ꯈꯪꯗꯦꯅ ꯏꯀꯥꯏꯔꯣ ꯅꯪ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯕꯩ ꯐꯕꯅꯤ ꯁꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝꯗꯨꯒꯤ ꯃꯈꯨꯠꯇ ꯅꯪ ꯉꯁꯥꯏ ꯃꯇꯠ ꯃꯇꯠ ꯇꯠꯂꯝꯅꯤ ꯅꯇꯨ ꯅꯁꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯥꯔꯝ ꯑꯗꯨꯒꯅꯦ ꯑꯩꯉꯣꯟꯗ ꯉꯁꯥꯏ ꯁꯦꯟ ꯄꯤꯔꯛꯄ ꯅꯨꯄꯤꯗꯣ ꯅꯪ ꯀꯥꯎ ꯃꯥꯅ ꯁꯦꯟ ꯄꯤꯔꯝꯗ꯭ꯔꯕ ꯅꯪ ꯑꯗꯨꯝ ꯇꯣꯏꯔꯦ ꯉꯁꯥꯏ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏ ꯌꯨꯝꯁꯤ ꯂꯥꯛꯊꯣꯛ ꯀꯨꯏꯗ꯭ꯔꯕꯅꯤ ꯅꯣꯏ ꯅꯇꯩꯃꯅꯤ ꯄꯦꯟꯁꯤꯜ ꯂꯨꯄꯥ 3,000 ꯈꯛ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯁꯤꯒꯦ ꯇꯧꯏ ꯁꯤꯅꯤꯕꯣ ꯑꯗꯨꯅ ꯀꯗꯥꯏꯗꯩ ꯄꯨꯔꯛꯏꯕ ꯌꯦꯟꯅꯣ ꯑꯩꯈꯣꯏꯐꯥꯎ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯤꯉꯩꯁꯦ ꯅꯪꯅ ꯌꯦꯟꯗ ꯂꯐꯣꯏꯒ ꯄꯤꯖꯗꯅ ꯀꯅꯥ ꯊꯥꯛꯄꯤꯅꯦ ꯂꯣꯏꯅꯣ ꯃꯥ ꯅꯪꯁꯨ ꯉꯥꯡꯈ꯭ꯔꯦ ꯁꯤꯒꯗꯕꯅꯦ ꯑꯩ ꯀꯜꯂꯛꯄ ꯌꯦꯟꯅꯦ ꯁꯤ ꯃꯤꯑꯣꯏꯕꯩ ꯃꯤꯅꯨꯡꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯝꯕꯤꯌꯨ ꯍꯥꯏꯔꯤꯕ ꯆꯣ ꯀꯅꯥꯅꯣꯝ ꯄꯤꯊꯣꯛꯆ ꯆꯠꯂꯣ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯑꯇꯩ ꯂꯩꯔꯤ ꯄꯦꯟꯁꯤꯟꯕ ꯉꯝ ꯅꯠꯇ꯭ꯔꯣ ꯂꯨꯄꯥ 500 ꯈꯛꯇ ꯄꯤꯗ ꯌꯥꯗ꯭ꯔꯦ ꯀꯔꯤꯒꯤ ꯁꯦꯟꯅꯣ ꯑꯩꯅ ꯄꯨꯔꯛꯏꯕ ꯁꯦꯟꯁꯤꯗꯤꯅꯦ ꯃꯤꯒꯤ ꯂꯣꯏ ꯁꯤꯡꯇꯣꯛꯈ꯭ꯔꯒ ꯂꯨꯄꯥ ꯑꯃꯐꯥꯎ ꯂꯦꯝꯗꯦ ꯅꯪꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯇꯧꯅꯨꯗ ꯃꯁꯤ ꯄ꯭ꯔꯦꯁꯇꯤꯖꯀꯤ ꯋꯥꯐꯝꯅꯤꯗ ꯑꯩꯅ ꯑꯇꯩ ꯑꯇꯣꯞꯄꯗꯩ ꯄꯨꯔꯨꯕꯗꯩ ꯑꯣꯏꯔꯗꯤ ꯐꯩ ꯅꯃꯧ ꯅꯨꯄꯤꯗꯩ ꯂꯥꯛꯂꯛꯄꯅꯤ ꯃꯆꯤꯜ ꯑꯁꯤ ꯀꯌꯥꯗ ꯉꯝꯃꯤꯕꯅꯣꯅ ꯁꯦ ꯅꯪꯉꯣꯟꯗ ꯁꯦꯟ ꯄꯤꯅꯦꯅ ꯄꯤꯔꯛꯏꯕ ꯅꯨꯄꯤꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦꯅꯦ ꯏꯃꯥ ꯑꯩ ꯌꯥꯝ ꯏꯀꯥꯏ ꯄꯤꯔꯛꯑꯣꯃꯤ ꯃꯤ ꯃꯑꯣꯡ ꯑꯃꯗ ꯈꯪꯅꯔꯤꯕꯅꯤ ꯑꯩꯅ ꯁꯨꯝ ꯏꯀꯥꯏꯅ ꯍꯥꯏꯕꯗꯨ ꯀꯅꯥꯅ ꯇꯦꯟ ꯄꯤꯔꯛꯄꯅꯤ ꯁꯤꯡꯅꯒ ꯀꯔꯤꯝ ꯍꯥꯏꯒꯗꯕꯗꯤ ꯂꯩꯇꯦ ꯍꯥꯏꯗꯤ ꯂꯧꯅ ꯂꯩꯅꯕꯗꯤ ꯅꯠꯇꯕꯅꯤꯅ ꯑꯦꯀꯥꯎꯟ ꯈꯤꯇꯪ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯆꯠꯅꯕ ꯄꯥꯝꯕꯒꯤ ꯋꯥꯅꯤ ꯅꯪꯉꯣꯟꯗ ꯁꯦꯟ ꯄꯤꯅꯦꯅ ꯄꯤꯔꯛꯏꯕ ꯅꯨꯄꯤꯗꯣ ꯃꯗꯣ ꯃꯁꯛꯀ ꯌꯦꯡꯗꯅꯅꯦ ꯏꯃꯥ ꯁꯤꯔꯣꯏꯀꯣ ꯏꯃꯥ ꯌꯦꯡꯉꯨꯗ ꯆꯣꯞꯄꯣꯏꯗ ꯅꯆꯥꯅ ꯆꯤꯡꯈꯠꯂꯛꯄꯅꯤꯗ ꯂꯩꯃꯅꯤ ꯂꯩꯃ ꯏꯁ 이마기 부어만나까 숨잡아 마이뽀미가도 로일 랑도그로 까나로 삐릭삐릭 랑바 띠끼 개우기 약간의 잡살라가도 세 나한게 두네 다스나 비니나 피라디 센도 야우나 피로 잠도 군트라 까비다 세 공치기 칼루다 이노아이티 거의 마 슈퍼파인 비자람다 이 쇼이림니 다이또 야기드레바 플랍 헬로이네 ꯑꯁ ꯃꯗꯨꯗ ꯌꯥꯝ ꯈꯟꯖꯜꯂꯨꯅꯨ ꯀꯩꯗꯧꯔꯒꯦ ꯑꯅꯧꯕ ꯆꯥꯔ ꯐꯖꯕ ꯑꯃ ꯁꯦꯝ ꯂꯣꯏꯔꯦ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯃꯀꯥꯎꯁꯦ ꯐꯣꯡ ꯊꯥꯖꯤꯜꯂ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯅꯧꯕ ꯆꯥꯔ ꯑꯃ ꯁꯦꯝꯕ ꯍꯥꯏꯁꯦ ꯃꯀꯣꯛꯇꯩ ꯍꯧꯗꯣꯏꯅꯤ ꯌꯦꯂꯤꯡ ꯊꯥꯔꯛꯄ ꯉꯥꯏꯗꯣꯏꯅꯤ ꯍꯦ ꯅꯪ ꯈꯥꯔꯧꯗꯨ ꯂꯥꯛꯑꯦ ꯑꯁ ꯑꯃꯨꯛ ꯂꯦꯟꯗꯤꯡ ꯇꯧꯁꯜꯂꯦ ꯇꯧꯔꯤꯁꯦ ꯇꯩꯁꯦꯡꯉꯨꯅꯦ ꯑꯩꯅ ꯉꯁꯥꯏꯗꯩ ꯉꯥꯏꯔꯤꯁꯦ ꯀꯩꯝꯇ ꯈꯟꯗꯕꯤꯗ ꯈꯗꯥꯡ ꯊꯥꯗ ꯂꯩꯔꯦꯕ ꯕꯦꯔꯥꯏ ꯅꯨꯄꯤꯅꯤ ꯇꯜꯂꯦ ꯁꯦꯡꯕ ꯄꯨꯂꯞ ꯍꯤꯡꯒꯣꯜ ꯀꯣꯏꯕ ꯂꯤꯟꯅꯦꯃꯤ ꯑꯩꯁꯦ ꯃꯥꯅ ꯐꯖꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅ ꯂꯩꯔꯕꯅꯦꯃꯤ ꯑꯩꯉꯣꯏ ꯂꯧꯅ ꯂꯩꯅꯔꯗꯤ ꯌꯨꯝꯗꯩ ꯃꯄꯥꯟ ꯊꯣꯛ ꯌꯥꯔꯣꯏꯗꯣꯏꯅꯤ ꯅꯛꯄꯗꯤꯕ ꯁꯣꯔꯅ ꯀꯥꯏ ꯍꯣꯟꯗꯣꯏꯅꯣ ꯋꯥꯅ ꯀꯥꯏ ꯉꯥꯡꯗꯣꯏꯅꯣ ꯀꯟꯐ꯭ꯌꯨꯁ ꯆꯠꯀꯗꯕꯅꯤ ꯐꯔꯦ ꯊꯤꯅ ꯉꯥꯡꯊꯠꯂꯣ ꯏꯉꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯅꯕ ꯈꯪꯉꯕꯣ ꯁ꯭ꯋꯦꯁꯇꯤꯗ ꯀꯥꯕ ꯇꯦꯟꯅꯕꯨ ꯃꯤ ꯁꯤꯕ ꯌꯥꯕ꯭ꯔꯣ ꯇꯦꯝꯄꯥꯛ ꯂꯩꯇꯨꯡ ꯄꯥꯏꯔ ꯁꯨꯗꯠꯂꯨ ꯏ ꯊꯣꯛꯅꯕ ꯑꯩ ꯈꯔ ꯇꯧꯊꯔꯛꯀꯦ ꯑꯩ ꯇꯧꯊꯔꯛꯀꯦꯀꯣ ꯆꯠꯂꯨ ꯆꯠꯂꯨ ꯆꯪꯉꯣ ꯈꯔꯗꯤ ꯉꯥꯡꯈ꯭ꯔꯅꯤꯍꯦ ꯅꯪꯅ ꯁꯤꯗ ꯀꯗꯣꯏꯕ ꯌꯦꯟ ꯀꯥꯎꯅꯕ ꯏꯃꯥꯟꯅꯕꯁꯤꯡ ꯉꯥꯏꯔꯝꯕꯅꯤ ꯑꯣ ꯑꯩꯅ ꯅꯪ ꯖꯒꯣꯏ ꯇꯧꯍꯜꯂꯤꯁꯤꯗꯤ ꯌꯦꯟ ꯀꯥꯎꯅꯅꯕ ꯁꯤꯟꯕꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦꯕ
ꯀꯟꯅ ꯉꯥꯡꯒꯅꯨ ꯏꯃꯥꯟꯅꯕꯁꯤꯡ ꯇꯥꯔꯒ ꯋꯥꯔꯦꯝ ꯊꯧꯔꯦꯝ ꯇꯧꯕꯅ ꯃꯥꯟꯅꯕ ꯃꯌꯥꯝꯁꯦ ꯄꯨꯟꯁꯜꯂꯒ ꯅꯪ ꯇꯧꯏꯁꯤ ꯀꯗꯩꯅꯣ ꯅꯪ ꯃꯤ ꯑꯣꯏꯔꯣꯏꯌꯦ ꯑꯩ ꯃꯤ ꯑꯣꯏꯅꯤꯗ ꯂꯥꯏꯁꯅꯥ ꯑꯩ ꯃꯤ ꯁꯣꯏ ꯑꯣꯏꯅꯤꯅꯤ ꯀꯔꯝꯕ ꯃꯇꯝꯗꯅꯣꯕ ꯅꯪꯅ ꯃꯤ ꯑꯣꯏꯗꯣꯏꯁꯦ ꯅꯪꯅ ꯃꯤ ꯑꯣꯏꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯇꯥꯅꯤꯡꯗ꯭ꯔꯦꯕ ꯊꯥꯖꯧꯗ ꯑꯩ ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤꯗ ꯅꯪꯅ ꯉꯥꯡꯅꯤꯡꯕ ꯆꯩꯅꯤꯡꯕꯗꯣ ꯑꯗꯨꯝ ꯉꯥꯡꯉꯣ ꯅꯃꯥꯏꯅ ꯃꯤ ꯁꯨꯛꯇꯣꯛꯇꯅ ꯅꯈꯣꯡ ꯅꯈꯨꯠ ꯊꯤꯜꯂꯒ ꯉꯥꯡꯕꯗꯤ ꯉꯥꯡꯉꯣ ꯑꯩ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯖꯩ ꯑꯩꯅ ꯈꯣꯡ ꯊꯤꯟꯗꯅ ꯈꯅꯥꯎ ꯀꯪꯈꯩ ꯉꯥꯡꯉꯤꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯩ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯂꯣꯏꯅꯔꯨꯕꯩ ꯐꯅꯤꯡꯗꯅ ꯇꯧꯕꯩ ꯋꯥꯅꯦ ꯅꯪꯁꯦ ꯃꯤ ꯑꯣꯏꯅꯤ ꯊꯥꯖꯗ꯭ꯔꯦ ꯑꯩꯅ ꯄꯥꯝꯖꯗꯕ ꯉꯥꯛꯇꯅꯦ ꯇꯧꯔꯤꯁꯦ ꯊꯕꯛ ꯂꯩꯇꯃꯤꯅ ꯆꯥ ꯑꯃꯨꯛ ꯍꯧꯒꯠ ꯕ꯭ꯔꯁ ꯑꯃꯨꯛ ꯇꯧ ꯅꯪꯁꯦ ꯀꯣꯜꯒꯦꯠ ꯇꯦꯡꯅ ꯄꯣꯛꯄꯅꯦ ꯑꯩ ꯆꯠꯂꯦ ꯂꯥꯏꯁꯅꯥ 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 ꯇꯧꯈ꯭ꯔꯦ ꯈꯔ ꯇꯧꯈ꯭ꯔꯦ 45 ꯑꯦꯡꯒꯜꯗ ꯊꯥꯗ 80 ꯗꯤꯒ꯭ꯔꯤꯗ ꯎꯪꯉꯦꯗꯣ ꯀꯩ ꯉꯥꯡꯗꯈ꯭ꯔꯦ ꯈꯔ ꯊꯤ ꯉꯥꯡꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯇꯧ ꯃꯥꯟꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯎꯕꯗꯗꯤ ꯃꯥꯅ ꯈꯔ ꯌꯥꯝ ꯉꯥꯡꯈꯤꯕ ꯑꯣꯏꯅꯤꯡꯉꯤꯗ ꯀꯗꯥꯏꯗꯩꯅꯣꯗ ꯃꯥꯗꯤ ꯃꯈꯣꯡ ꯃꯈꯨꯠ ꯊꯤꯟꯅ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯅꯤ ꯀꯩꯅꯣ ꯑꯩꯅ ꯋꯥꯍꯩꯃꯟꯗꯤꯗꯪ ꯆꯞ ꯌꯥꯟꯕꯗ ꯃꯥ ꯆꯦꯟꯃꯪꯒ ꯂꯩꯖꯥꯠꯤ ꯃꯥ ꯉꯁꯤ ꯑꯍꯤꯡꯁꯤ ꯇꯨꯝꯕ ꯌꯥꯗꯧ ꯃꯥꯟꯗꯦ ꯍꯁꯅꯥ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤꯅꯦ ꯅꯨꯄꯥꯒꯤ ꯃꯈꯥꯗ ꯀꯟꯇ꯭ꯔꯣꯜ ꯇꯧ ꯊꯝꯒꯗꯕꯅꯦ ꯈꯪꯉꯕꯣ ꯅꯨꯄꯥ ꯍꯥꯏꯁꯤ ꯆꯥꯝꯃꯩ ꯃꯄꯨꯅꯤꯗ ꯇꯥꯛꯈꯣꯏ